None district ki Bitang Lafok village tagi CRPF ki Cobra team lokthokpiu haina Deputy Commissioner None da demand tawkhre. Bitang village authority ki chairman M Daniel na khuyekpiduna DC da pishan kiba demand aduda CRPF Cobra team na khul ngaktuna leiba Naga village kat singda ngasi ayuk pung 6 rom tabada attack tawrakhi hairi. Thodok aduda Longmai khul dagi Lanbimai Remai Koba NVG personal amalai kidre amadi amana asok apan nangki hairi. Makoi singadu kuki naga conflict manungda khulnga kiba singni hairi. CRPF Cobra team amadi security forces singna ngasi fawba naga taruk hat kiba singbadi action amata laudri madugi onabada khunja amadi khungakpa singda ona onsinduna leire. Maramaduna athubada Cobra team lokthokpiu haina demand tawki. Cookie ki sulai kari ke sida tamna na target to na habu sida koi ki kunga ko mi kra lei ko myang sida moi sibai sing sani to hum la ga take to ba se we have the hidden agenda habu tare adu gum ba lei ra ga mo target to ba mi yauri asi marak sida kari maram gi damakta infada akoina attack to akoina chumna khunna ke na lei ba mi sing da kamai to ra sumda sibai sing Cobra yaw ra ni sani song la attack to ba have se moi gi hidden agenda adu gi koi gi paba koi gi aso yaw ba asi ba ka yaw se imai ben so ni ba area gi mi sing sina yaning de asumai na atamna na to ba thok si yaning de ha du rong ba doina na mayam se lep to na ngai ri sibai sing se mathang makharomda matawramaga hujika khala loi nai koi ki jaga se militarized ora ka daba makham ore koi se khungi mising khunja gi mising si era gi mising shanti pamba irang nim thabo pamba mi ni adu bu moi gi thawong sina ena koi bu mi pai hanba akiba dujungba pohanba ma yawi aduna atuba matamda asigumba thodok se control to hold ba yengchin bidrati irang se manipur se shanti se antaroi have se thamsake ne asigi cookie gi shu game hai gira game na thabo jaga ho gira modi khulai pada ka moi ne charing ba jaga da chalaga lei adu bo moi de no ma phau operation to ha pau ta de asi se tungana atamne na moi gi hidden agenda yaw have do adu ne kari gi damak ta koi naga gi khunda adu su khunga pa village se koi na aggression tawraga mi gi khun attack to ba natraga atopa moi gi attack to have na te atamne na koi ku thira pa se Odena, Oje Amoina, Akoy, me, Lady, me, I see about some then the lady, I do the same of missing the target of Sonda, Missam Praza, Natraga Kuna, Tora, Ibami, the Tamata, say, Kanda Yanning, they have a area missing to Toratuna lady, Atuga, government to Inction View, Santi Pamadi, Asikumba, security force, Matan Sadana, Akoy, Old Night say, Tokiro have said. Now Kok, Hina Bitang and Nune district Aba Kunalaga, Indian force, Cobra Laga attack over say Akoyaning day. Aduga, Jose say Akoy Lon be Paida, 6 Naga, brother say, Hatopa, Cookie sing up Hatopa say Akoy Jose Pano and Mihado Putopangam the Dana, Laiba Kansida Karige, Akoy, Village Garden Laga attack over no, Hibase Gumena, so Akoy Napuna Laga, Yaning have the Tamdabane. Adu Katana te, ring long, Lamdang Mai the Sun. Dum hat pa don noina puthok pau zi phau ngam dri aduga mayam do khoi zi phau khoi haksang khoi thamoi se song na khoi naga sing nupi sing so dum lai bani aduga hauzi asida la raga kari su khamza daba village da enemy la kani haina la pakan la kani haina la ga lai raga village ga to tawbada moina la raga dum hataw pa se Indian government se kari khalaga lai bra khoi da Ado answer do piramo noi si sia da pham laga lai raga nungai na pham do nungai re hai na dum pham lai ra ba asomba justice do putho hai ba se khoi